State asida Agriculture Department ang ngasi fawbada climate change ka mari lainana paikhaliba thabak thauram sing asidi matam yamadi matam kharagi oiba section thaurang singni haina Agriculture Department ki Director Peter Salam na phongdorakli wafam asi National Innovations in Climate Resilient Agriculture gi makhada transforming food, land and water systems to combat the current climate crisis in Manipur hai bihiramda no moyoiba pangthokiba workshop ta phongdokibani Icar Research Complex for NEH Reason Manipur Center Lamphel Part Imphal Nasinduna Lamphel da Labor Center asigi Loktak Farmers Training Hostel da pangthokiba workshop aduda Peter na makhatana Department asina matam yoina mana masing mahi marong natraga low Shuba matamda faudi marumarang amadi fertilizer yauna mathau taba input sing piduna angamba mateng pangli masi chawkhat naba lamdam amagi advance oiba measure sing adumakti natte mathangi kharif season dadi akhang ahi kayaga tanaduna mangjaw nana lokhat payaba thaurang sing amasung paikhat payaba thabak thauram sing paikhat naba honagani haiki Next Kharif season dadi ICR ne the field sida akhang ahi myam tanaraga khare advanced planning haiba tare flood resistant oibe area dana karma crop area se fazana koi gi geo mapping toraga sigumba area sidana sigi makhan gi koi gi crop se koi introduce toba drought resistant drought prone oibe area dana sigumba crop se koi introduce toba sigi input si chap chana sungka na piwa and fazana plan toraga mathangi Kharif season dadi koi gi department side tagi chu properly plan tonaba ICR amadi CAU amadi related department में आमदा कोई agriculture department दगी सु मतम चाना invite तोरागा climate change ना कोई खेंगरी बा आवाबसी farmer में आमदा खर कोक ना बा मथंग Kharif season की दी properly plan तोजगे है ना ये थमजगे